Parentong khulda Masak Khangdaba Louna-Ganba Leina Laiyong ama Sandoraktuna miyoi kaya anaba yaurakle lambi thong haifet yauna fattabana layeng bachatning labasu upai leitana khangba yaunare hairi hiramasi da SKTV gi akhanaba report ama Hana Sandal District ki manung salamba hojikna Tengnoupal District ki Machi Sub-division ki manung sana lairiba Parentong hariba chingi khul asida handak marak Masak Khangdaba Leina Laiyong ama Sandorakle yamna Louna-Ganba Leina Laiyong asina angang yauna hojik phawbada miyoi kunthrarom nare hairi nariba miyoi sing loklehau tauba saru tang chikpa khongnau naba muscle pain tauba diarrhea na singba layong sing thengnari adumapu hojikmaki oina sapchana kari leina no haiba khangba ngamdre Leina Laiyong asi mamangdasu thengnaki adubu sahi asidana khara henjenba phibam oire loinana imung manunggi miyoi pumnamak nabasu yauri nariba miyoi khara khak Imphal tamna laklaga layengbada doctor na irakpa hidak khara maming hangnaraga khulda leiriba naraba miyoi singna leiduna sanari amaromda khulasidagi Imphal tamna natragana khwaidagi nakna ana layenggi khudong saba khara leiba maphamda satuna layengnaba honabadasu lambi thonggi phibam haiphet yongna phattabadagi angakpa phangna awaba mayoknari mari leinaba authority gi maikaidagisu Leina Laiyong siga mari leinana thorang amata paikhatpasu udrei athubada Parentong khulda khangogdana Sandorakliba yamna Louna-Ganba Leina Laiyong asidagi ngakthoknaba authority na thabak paikhatpiyo haina khunja singna appeal tawrakli thogdok asiga mari leinana SKTV gi senior video journalist Benson Nongthongbamga Parentong khulda hojik narga leiriba Kausilung maring kauba khunja amaga wari sanabagi paudam ama hauji ama viral infection malle buko yang spread taw yam thu hauji yumthong ama mi ahum leida ani gumde na ba mari leida ahum na ba kangusi yawe ba Laiyong ji kamai tawge laiyong do saru chippu yawe dingi gi symptom khra mane adu bu check taw kan da mi khra ama hobsale buko dingi di yaw di haira e buko Louna-Ganba am Louna-Ganba laina oiba the mafam jida koi district ki kari health ki officials sing authority mari lenam sing laga yengin kusin ba tawbra kamai tawge adugumba am to tawdida hojik nari base mi yame aide ama phare ama amuk nare na phagiba khrasu yaure buko aduga mi khra hospital da puraga dum tampakta laigiba ko ba aduga lambi thong phatabni na kana su chaningdaba hidak su amana hangna raga dum leira chanaraga aiso hojik drip ya living haksang tafot kum saldana ada district ki administration ki makai digi kari step on ta ki lokal pa uge thingna gi jikon thingna de da lambi pharabati tampak ta phat chalaga hairok na khra koi di hairok ta ayamba po yon mo khot pasu hairok ta dum chaleba adu hairok ki lambi do khoi khun phauna lambi si am phibam yadreba mi ama khakta na chakpa ngamdreba mi ani hum sudredi ko war lai khom daga gari thousand khradi lupa ko ma yaudredi am lu phibam ado chawrakna mi kya mukse jikse da viral infection jina maram ore kan na ba khot ji kya lei mi kuntra maya adum yumnak se yankai mangamuk lei ko do phaki bo su khra yaure phaki ba ibse antibiotic paracetamol charaga clear di oidaba adu ekoi gi si de layong kandra di pak thok sana dab do ekoi singi mi adum chakpa ngamladi hakta chakpa lau pung chakpa aduma yam taweba okay ado angang sing su hari bagano ji to bro tawe anga hoji imung amada mai nupi ga maga do macha nupi chahi ani ahum gi anga ama moi ahum loi naraba chari bidak si kari hidang ne ba zik se khoi paracetamol ga antibiotic aduga kana na recommend to bono si smai chaw haidana si khra yengki ba kanggu do adu modagi hangnaraga chap mananna adum chare laying basi district ki health administrative ki kano makai digi kem tawra tawraktre so no survey nung benta lakte machi rom da su khra na ba malle machi rom da su am na na ko rom sa ta khra am na na le ya di am Louna-Ganba thuba laina oiraba duki dengi ne chingna bole bro dengi ne ka na dingi symptom se dingi ga manaraba su magi yamna communicable oiba disease oibani nugo amuk dingi malaktaba amaga nakna leina kan hekta Louna-Ganba yamna oiba adugi dingi da di adu oiga daw mandaba dingi da di kang chikri faudi ko pamthok tiduna adugi amuga dingi su oidaba manba ju nan khra ani hum check tawdu dingi yaudi haireba